Chief Minister oirabadi Manipur gi CM oisi furup amagi CMD oiheningde Sujata forgive and forget haibasi nakal animak na tawgadabani adubo amana irang asida thokiba thawdoksing kauthoklaga kanglup amagi sanglakpa Miyoi50 numaina kapkani haiduna lairibasina di sanawi yaroi nakal ama khakki lenga oiheningdi haina imagi mairagi president thoksum Sujata na phongdorakni Sujata na makhata na hai Kumjai Nisingani Kunga Mangagi October Thada Manipur Ladiba National Highway Sing Manipur gi Miam Satok Sintawada Ayat Apan Pitanava Miam gi Yanglaka High Court of Manipur Thakiba Public Interest Litigation PIL Thakibatugi hearing Ngasi Tabagaloinana Manipur gi Chief Minister na Hakiba Wapamda National Highway Sing the Satpayai Miyoi50 loina satli thazaba ngamdaba khara khakna satpa ngamdabani haina haikhrabasu Manipur High Court ki maikaidigi order thoki Justice PBD madugi muhutta atopa numite hearing sathanabu order oina tholakhi haiki mana makhata na phongdokhibada hauzik lairiba phiba masida Chief Minister na haikiba wabu ingadra natragana court na tarakpa raibu ingadra haiba misa miyam na samamnaba ma lakpadagi imagi mairagi mihut singna Samamnabasi ko honanaba lenga amadi court animaki pakumadu miyam da mayek sina khanganbiu one side oiba mawong sina misa miyam wari maramaduna atuba matam da lenga ki maikaidigi asengba pakum pibiu hainasu appeal toki mangna makhata na hai Chief Minister na thamkibu wapamadu misang mikhai naiba wangangni karigumba koki joksing na Imphal da lakpa matamda protection pigani haibaduga Meetei singna national highway singna sattabana kibagi sattabani Risk lay risk lauraga chachau haibaga samani maramaduna CM oirabadi Manipur gi CM oisi furup amagi CM oiheningdi haibana singba wafam sing phongdoki GPRN is done flanki Miyoi50 hatkibagi asengba maram khangandri fawba asiba haksang lokhiroi imung manung Kamjong District Hongbei Bele Junction da hokiba thangja numiki numidangda GPRN is done flanki kedermari ambush tawduna hatkiba thawdo sina maram oiraga tangkhul naga singna namna khundariba ukulamasum Kamjong District khunja singna thamoi sokna nungaitaba madi tension ga loinana lairiba serasida laikhidraba singi imung manungda thawdo asigi justice amasum accountability sing pidrabadi asibak sang sing aroiba mathomangam sing pangthoklaroi hairi Hongbei ambush ta laikhidraba naga lanmi singi misi asigi tangtab khangdana lairiba sina maram oiraga laikhidraba imung manung singna amat oina asibak sang loduna aroiba mathomangam sing pangtho haiba haujuk yadana lagi imung manung sing asina misi asigi asumba langlalangjin sing khangandri phawba asibak sang sing lokhiroi hari thawdo asiga mari leina Kaisan Student Union Dimapur laikhidraba Sergeant Posthumos Bahanle Alapia masum imung manung sagatuna tangkul nagalong da aib oina pirakiba sithi adura union sigi president gakhong yana naga army sing hatkiba thawdo du yamna lebuk thiba maram zadaba thawdo amani haina phongdokladuna bahanle Alapia naga singi dama Kuki naga conflict saruk yana batharakibani adubu mahak naga army ki makuta laikhidri haina phongdorakli laikhidraba singi imung singna organization singna makoigi miyamung ngakpi senbinaba deploy tawriba lanmi singbu kari maramgi hatlibano haibigi asum aran organization asina kudakta singdokadaban haina dabi tawri Amaramda GPRN is done flanki kedermari ambush tawduna satkiba thawdo asi naga singi CSO singama sumahairoi loop sing maru oina UNC tangkhul nagalong TLAL TSL TKS TMNL amasum ansamna sing apex body sing akan mamong kandem tarokhibaga loinana GPRN na thawdo asiga mari leinaba justice athubura puraknaba dabi sing tawri amaramda NSN IM na thadorakpa statement gi matungina Hongbei village ta thokiba thawdo yamna nungaitaba thawdo mani aduga NSN IM gi general headquarter digi gather sing thawdo aduga mari leinana atai group sing natragana faction sing gi mathakta offensive action sing sathanabigi direction amata pikiba laiti hari statement asina makha taraduna thawdo asiga mari leinana loop asina international investigation sathaduna thawdo du karamna thokibano haibigi thijin mawkhre karigumba internal investigation asigi matungina mara leibesing NARR gi rule and regulations gi matungina sub action si lokhat kan hen su phongdorakli The All Manipur Student Union MSU Session 2025-27 gi maikai digi thadorakpa press release amang sitang kuntra thawm English nganiga kunga taruk mem thamjari
The All Manipuri Student Union M-suna sinduna satliba sayi sigi March 13 April 13 phawa Realize to Shape Indigenous Peoples of Manipur haiba thimna pangthokliba 46 Realization Mon Toi 46 suba mikap thokpa thabunggi manungsana pangthoksagadoriba makhada pizaribi state level competition singasida mahairoi singna sarugia bina bahajari State Level Open Debating Competition 2026 Topic NRC Update Tawbana Mireibak Masa Mitop Singdagi Manipuri Yellow Missing Kanmangamgani Date 6 April 2026 Benu Maharaja Buddha Chandra College Palace Compound Imphal East organized by MSU Imphal East District Committee State Level Open Sanopsim Competition 2026 Topic Mireibak Masa Mitop Masak Takpa Khandokpa Maramdamda Halankiba Amasung Manipuri Yellow Missing Kanba Date April 13, 2026 Benu TS Paul Women College Mongsanga Imphal West organized by MSU Imphal West District Committee State Level Open Painting Competition 2026 Topic Logi Mayok Mireibak Masa Mitopsing Sangshilakpa Madi Manipurgi Tungi Laibak Date April 5, 2026 Benu Thaubal College Thaubal organized by MSU Thaubal District Committee State Level Open Essay Writing Competition 2026 Topic Manipur Mireibak Masa Mitopsing Sangsilakpa Masigi Saiting Amadi Kanjanaba Pambai Date April 12, 2026 Benu Kha Manipur College Kaksing organized by MSU Kaksing District Committee State Level Open Essay Writing Competition 2026 Topic Manipur Mireibak Masa Mitopsing Sangsilakpa Amadi Masidigi Kannanaba Manipur Lengak Loinana Barat Lengaki Thaudang Date April 13 English Singaniga Kunga Taruk Beno Special Regular English School Number organized by MSU Bishnupur District Committee MSU na sinjidano pangthok sagadoribi state level competition singasigi admission form amasung akopa marol makada pizariba contact number singamasum mafam singasidagi phangbigani form phangpham sing MSU Headquarter District Committee Branch Unit Office Imphal East की phone number 9863825945 Imphal West की phone number 9362841745 Kaksing District की 9863465932 Thaubal District की 8974349200 Bishnupur District की 8119919105 ni Haizariba Information and Publicity Secretary, the All Manipur Student Union Session 2025-27 gi Sarto Rangner Komno Kuyek Piduna Phongdorakli. Kaksing Subdivision gi Makhada Labor Relief Camp Taramathoi, Hayang Mars Kuntraga Mathoi the Close Tauragani, Kemas the Lady Bamore Gwene Atopa Maphamda Hongdokragani. Haukiba saying Lisinganiga Kungo Humdogi me Ahumdegi Tolakiba Kangluki Irangashin Maram Weraga, Bayumeke Tadokuna La Generaktun Hausi Kaksing Subdivision gi Makada Ladiba, Relief Camp Taramatoi, Hayang Kuntraga Matoi the Close Toragani, Relief Camp Asida Ladiba Moriamus Napat Kioinati Atopa Relief Camps in the Oina, Hongdokragani Haina Press na Pangwa Pau source man Haidi. Isterasi the law and order gi Pibam Pagalaka law in the district administration gi Makadigi, Relief Camp the lady by IDP singasi Makoi Makogi Mayum Singda, Halana Bigi Tarang Pakat Kibaga Loinana, Kaksing Subdivision gi Makada lady Sugunu, Wapokpi, Tangzing Amasum Sherogi IDP sing the lady by Relief Camp Taramatu SC, closed down over Kongtang Pakalakivani. Isterasi the popular government locked Mamang PR Saka lady Matamda, IDP sing Sahi Sigi Mars Kuntraga Mati Fawgi Manungda, Bayum the Hanabagi Tarang Sing Pakalagani Haina, Phongdoki Balavani. Kaksing Subdivision gi Makada Lady Relief Camp Taramatoi, Hayang Close Togado River Siga, Madi Lenana, Kaksing gi SDO, Kerdan, Posang Bamna Tokib Order Amagi Matungina, Hayang Close Togado River Kaksing Subdivision gi Makada Lady Relief Camp Singadudi, All S Home Kaksing, Kalian Ashram Kaksing, Indoor Stadium Kaksing, Kongoi Bazar Community Hall AC, AST Hostel, KMC, Yumbi Masa High School, Kairak Sanatombi High School, Hianglam Girls Junior High School, Sekmaijin Maning Lekai Pancha Igar, Lamzao Upper Primary School Amasum Langmaidong Higher Secondary School ni.
Relief camps asiga mari lainaba nodal officers na IDP sing asi makoi makoi gi hanagi mayum singda amuhana khunda laita hanabigi thabak sing asi paikhanabigi daita lawgadabani hari adumainama Kaksing subdivision gi makhada hangliba relief camps sing the laidiba more napat amasum atei Khudong thiningai oiba jaga sing dagi lakpa IDP sing oinadi wabagai da leiba Youngbi Girls High School da oina ship tawragani hari Panmaya badi relief camp the laidiba IDP sing asi athuba matamda makhoi gi mayum singda halhanbaga mari lenana haukiba Mars ki kunga tret Home Minister Gopitas Konthaujamna share lawduna security meeting pangthokiba leikrabani loinana government gi maikaidi gi IDP singi resettlement gi mari leinana saliba financial year 2026-27 gi oina lupa crore 7 ga mari allocate tawkrabani Census ki matang na sarkar na all political party mifam kaubiyu CSO singa supuna phamina bigi tanja Loubiyu santa Census ki matang na sayana ba kya lairinga gi mara asida minister yumnam khemsa na census niyam suna pangthokani hairibasi karam na hairibano census ki matang na tungan na satnaba nungaiti sarkar na athubada census ki matang na all political party ki mifam kaubiyu CSO singa supuna phamina bigi tanja Loubiyu haina ngasi Kaisampata leiba IFSA gi office ta pangthokiba pawgi mifam amada taraga mari CSO gi convener nahakpam santana phongtokri mana makata na haikibata inglising ani ga taraga mathui gi census ta maram amasum purum asi abnormal growth leiba maramna amuhana census taw haina court ki ruling leiribani masi chief minister na khanghodabra Housing leiriba sarkar sidi marakini mamangi BJP gi sarkar tamani rak leiringai da Myanmar da military junta na Aung San Suu Kyi government ku tawkhibadagi state asida sensilakiba miyoi sing adugi details sing collection tawnaba biometric lawnaba Ministry of Home Affairs na tangkak anirakta sithi thaduna khangalkiba leiribani Myanmar gi sensilakiba yamlaba miyamadu hauji kadaida leiribage relief camp da leiribra haibana singbasu amata khangdana matau kramna census thigadaribano Assam Rifles na center da piba report ki matung ina di Myanmar gi sensilakiba miyoi sing adu lising yangkai humfu ni haiba kaya leiribani Assam da hauji mikal pangthokadoribasi illegal immigrant oiriba miyagi issue da thengnagadoribani aduga Manipur da ain kaina mitop kya sensilakri haibasi Amit Shah na khangogdabra natragana BJP government na madugi input sing adu piba watpagira masigi mathakta hauji state asigi oina su irang na maram oiraga lanjena rakhiba miyoi lising humfu humdra ki mathakta tuan relief camp sing sangjapam lawduna leiribani maraksida census amasum house listing pangthokpa tarabadi census ka mari leinana hangadoriba question kunthraga manga adu karamna pakum pigadoribano hairiba question sing adu da miyoi sing adu ki yum satna sabra jingana kupra haina hangba kaya su yauri madu karamna pakum pigadoribano census ki matang da CSO amasum sarkar ga tungan satna bapamdi se minister yumnam khemsa na census niyam sumna pangthokani hairibasi all political party mifam kaugi haibra natragana assembly mifam kaugi haibra adu sapsana miyam na khangalu CSO singasu punna phamina bigi tanja Loubiyu CSO sing all political party mifam kau hairaga kaujage makhoi lakpa ngamgadoribra leiriba sarkar sigi matam yamna teli center gi maikai digisu leiriba CSO singa sipung kunga mari suppa agitation tawbu oina ukiba sunuhaiti adubu taraga mari CSO gi maikai digi thamlibu wafam singa si sarkar na tabi da thoklabadi CSO singi maikai digi tawfam thokpa singa du adumak tawgani census ki matana sarkar gi spokesman oiriba MLA Tongbram Robindro amasum minister ga piba comments manati census ki matang na CSO sing sangshiliba khongjang amasum lauriba kya sarkarna manada haptabagum tawi asigumba sayena mara sida tha siki kunga humdoida henglep subdivision gi oina census ka mari leinana enumerator amasum supervisor haple haine henglep ki SDO na order tholakibadu matau karamna no henglep kendra gi MLA lezamang hawkipasi sarkar gi meyokta leiba separate administration phong na demand toriba misa amani MLA Paulilan hawkipna leiriba kendra aduga thangnaribani makhoi animak any koki tribe gi kamusuni matau kramna henglep ta ha na census pangthok libasi karigino atai jaga singin census ki enumerator hapasu leiti henglep ki oina hapkibasi CM gi knowledge lehaudabra hainangki India ki hill state sing semga na ba center na lupa crore lising kunga manga kaithok pada Manipur gi lupa crore lising ani ge samri yauri
Central Government Special Assistance to Status for Capitals Investment 2026-2027 Compound 10 की Pride of Hills Khimkhada Hill State singi oina puna lupa crore lising kunga manga allocate tawbada Manipur State ki oina lupa crore lising ani ge samri yorakhibaga loinana Compound 10 sigi makhada Arunachal Pradesh na khwaidigi yamna lupa crore lising mariga samapan aduga khwaidigi nemna Mizoram gi oina lupa crore sama allocate tawkhre hari Center ki scheme asina singna namna laiba awang nokpok barat amasum nongpok barat ki state singda awang sing leiba maramna lambi thongna teisa daba population yamna tadaba sentok lambi ningthina leitabi state sing asida ahenba phansing thadaduna lambi thong fogat handuna connectivity ningthina lehanduna sakot thaurangi thabak sing khumang chauksina pekhatuna state sing asigi setmelon sing foganaba panamda thadarakhiba senpham sing haina official source asina phongdorakhi hauji singna namna tarib awang nongpok amasum Bharat ki state sing asida physical indicators sing na mapangal sonba JSDP ratio da high divid labor masum on tax revenue da hantana lariba sing ko hona nabagi panam dani hari center gi anoba khongthang asida minister yumnam khemchan singana prime minister Narendra Modi amasum union finance minister Nirmala Sitharaman bu Pride of Hills Compound hawdoktuna lamdam sing asibu chakhatpagi maikeda purakna ba honabagi damak thagatpa su phongdorakli Chief Minister na Mohaki X Tagalakpa post amada PM Narendra Modi amasum Finance Minister Nirmala Sitharaman na SASCI 2026-2027 gi makhada Pride of Hills component oina Manipur state ki oina lupa crore lising ani ge samri allocate torakhiba sina state asida lerama finance kak handuna sakot tharangi thabak sina khumang sok sina sanction mangam lagani haina phongdorakli Scheme asigi makhada center na Himachal Pradesh ki oina lupa crore lising hunga samapan ga ko Nagaland ki oina lupa crore sahunga Chanipanga Marfu Uttarakhand ki oina lupa crore sahunga samri ga humfu amasum Tripura ki oina lupa crore lising ahunga samri ga yankhai loinana allocated tawkhibaga loi Meghalaya gi na lupa crore lising ani ga humdra Sikkim gi oina lupa crore sanipang ga kunamas Mizoram gi oina khwaidigi nemna lupa crore sama allocate tawri hen supau sta makhatana phongdorakli